MUꯗ PMꯒꯤ helipet contractorꯗꯒꯤ lupa lakh 18 recover taogadaori. Manipur Universityna yumbu oiduna mamang sahida pangthokhiba Indian Science Congress hogdokpa lakhiba Prime Minister Narendra Modi na tonglakpa helicopter tanabagi semkhiba helipet sembagi fund hena laukthokhlambagi contractordagi lupa lakh 18 laukhatnaba University Authority na thabak laukhatkhrai. University asina yumbu oiduna mamang sahigi March ta pangthokhiba 105 suba Indian Science Congress hogdokpada saruk yakhiba Prime Minister gi helicopter tanabagi helipet amasum University manunggi lambi semnabagi thabak University na kurai saithabi lairakta laiba special contractor RK Emosa and Sasanta Sinakhi haina paugi likhun amana phungdorakli. Principal Accountant General Manipurna University asigi oina handak audit tawbada University asigi helipet semkiba amasum University manunggi lambi sembada ahenba senfam pikre haiduna puthorakpadagi ahanba phase ki oina senfam asi contractor gi security deposit amasum performance guarantee gi senfam dagi recover tawgadabani hairi. Senfam asi mahaki security deposit amasum performance guarantee dagi kaknaba University gi finance officer da University Authority na khangankhre hairi. Contractor asina semkiba helipet amasum lambi singgi measurement sathari haina paugi likhun asina palladuna karigumba measurement asida ahenba wafam tholaklabadi amukasu recover tawgani hairi. University gi engineer na senfam asi recover tawnabagi matangda contractor masada ayiba oina serol ama thaduna khangankhre hairi. Atopa pau amana tuanba banksingda University asigi account kunthra hanglaga lairame amasum accountsing asida lupa core nifuga nipan maram khangdana fixed deposit tawraga lairi haina audit na puthorakpadagi senfam asi kadaidagi lakpano kari maramgi thamlambano haibastu khangnabagi yengsinbasu hokre hairi. Account masing yamna hanglamba asi University Authority na monitor tawbada awaba laibadagi account 10 khak hanglaga monitor tawnabagi thabaksu lokhatpa hokre hairi. University Authority na charter accountant ama neklaga 2007 dagi haujuk faubagi University gi selga mari lainana thabaksing yengsinbasu hokre haina su paugi likhun asina makhatana phungdorakli.